ꯆꯠꯂꯝꯗꯣꯏꯅꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯤ ꯑꯩ ꯀꯥꯔ ꯃꯅꯨꯡ ꯐꯝꯃ ꯍꯥꯏꯔꯛꯑꯒꯦ ꯍꯧꯖꯤꯛ ꯅꯣꯡ ꯀꯟꯅ ꯆꯨꯔꯤ ꯍꯧꯖꯤꯛ ꯒꯥꯔꯤ ꯃꯅꯨꯡ ꯌꯧꯔꯦ ꯑꯩꯒꯤ ꯊꯦꯔꯥꯄꯤ ꯇꯧꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯊꯦꯔꯥꯄꯤ ꯇꯧꯕꯁꯤ ꯍꯥꯞꯄꯤꯁꯦꯀꯣ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯦ TENS ꯍꯥꯏꯕ ꯑꯃꯒꯅꯦ ꯑꯗꯨꯒ ꯑꯜꯇ꯭ꯔꯥ ꯁꯥꯎꯟ ꯍꯥꯏꯕ ꯑꯃꯒꯀꯣ ꯁꯤ ꯑꯅꯤꯁꯤꯅꯦꯕ ꯇꯧꯔꯤꯁꯦ ꯑꯗꯩꯗ ꯉꯁꯥꯏꯒꯤ ꯈꯨꯠꯀꯤ ꯁꯤꯗꯩꯁꯤꯗ ꯅꯥꯔꯝꯕꯗꯨꯃ ꯄꯨꯡꯐ ꯐꯔꯦ ꯁꯤꯃ ꯁꯨꯡꯅꯥ ꯅꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯝ ꯂꯩꯇ꯭ꯔꯦ ꯑꯗꯩ ꯈ꯭ꯋꯥꯡ ꯈꯔ ꯅꯥꯏꯌꯦꯕ ꯑꯩ ꯈ꯭ꯋꯥꯡ ꯅꯥꯕꯗꯨꯁꯨ ꯍꯥꯟꯅ ꯅꯥꯔꯝꯕ ꯆꯥꯡꯗꯩ ꯙꯃꯥꯝ ꯍꯟꯊꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯅꯪꯒꯟꯒꯤ ꯁꯤꯗꯩ ꯅꯥꯕ ꯍꯥꯏꯁꯦ ꯍꯥꯟꯅꯗꯤ ꯑꯩ ꯇꯨꯝꯕ ꯀꯥꯟꯗ ꯕꯣꯜꯒꯨꯝꯕ ꯑꯃ ꯇꯧꯔꯒ ꯅꯠꯇ꯭ꯔꯒ ꯐꯤ ꯃꯇꯨꯝ ꯇꯥꯔꯒ ꯍꯧꯖꯤꯛꯀꯤ ꯑꯅꯥꯕ ꯃꯄꯥꯁꯦ ꯊꯝꯃꯒ ꯑꯗꯨꯃꯥꯏꯅ ꯇꯨꯝꯗ꯭ꯔꯗꯤ ꯑꯩ ꯔꯤꯂꯤꯐ ꯐꯪꯉꯝꯗꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯑꯩ ꯍꯧꯖꯤꯛ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯅꯥꯕ ꯄꯨꯔꯥ ꯐꯔꯕ ꯄꯨꯡꯐ ꯐꯔꯕ ꯍꯥꯏꯕꯗꯤ ꯑꯗꯨꯗꯤ ꯐꯠꯇ꯭ꯔꯤ ꯈꯔ ꯑꯃꯨꯛꯃꯨꯛ ꯁꯤꯗ ꯅꯥꯏ ꯍꯥꯏꯕꯁꯦ ꯅꯤꯡꯁꯤꯡꯕ ꯐꯥꯎꯔꯤꯕ ꯃꯁꯤꯅꯤ ꯑꯗꯨꯒ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯅꯨꯃꯤꯠ 6ꯅꯤ ꯇꯧꯋꯦ ꯑꯩꯒꯤꯁꯦ ꯅꯨꯃꯤꯠ 6ꯅꯤꯁꯦ ꯑꯦꯕ꯭ꯔꯤꯗꯦ ꯑꯗꯨꯝ ꯇꯧꯕ ꯑꯗꯨꯒ ꯑꯩꯅ ꯕ꯭ꯂꯣꯛ ꯃꯇꯝ ꯈꯔ ꯊꯥꯒꯠꯇ꯭ꯔꯤꯁꯤꯁꯦ ꯑꯩꯅ ꯊꯦꯔꯥꯄꯤ ꯇꯧꯔꯤꯉꯩꯁꯤꯗ ꯑꯩꯅ ꯀꯝꯄ꯭ꯌꯨꯇꯔꯗ ꯐꯝꯃꯒ ꯏꯗꯤꯇꯤꯡꯗꯣ ꯁꯨꯝ ꯇꯧꯔꯒꯗꯤ ꯍꯦꯟꯖꯜꯂꯛꯀꯗ꯭ꯔꯥꯅ ꯑꯩꯅ ꯃꯇꯝ ꯈꯔ ꯏꯗꯤꯇꯤꯡ ꯇꯧꯕ ꯑꯗꯨꯝꯕ ꯂꯦꯞꯄꯤ ꯉꯁꯤꯗꯩꯗꯤ ꯑꯩ ꯑꯗꯨꯝ ꯐꯖꯅ ꯍꯧꯔꯅꯤ ꯑꯗꯨꯒ ꯐꯝꯕꯗ ꯄꯣꯁꯆꯔ ꯆꯨꯝꯅꯕ ꯑꯩꯒꯤ ꯆꯤꯌꯔ ꯃꯥꯅ ꯗꯣꯛꯇꯔꯅ ꯆꯤꯌꯔꯗꯣ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯠ ꯑꯦꯗꯖꯁ ꯇꯧꯕ ꯌꯥꯕ ꯑꯗꯩꯗꯤ ꯂꯝꯕꯔ ꯁꯄꯣꯔꯠ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯂꯩꯌꯣ ꯍꯥꯏꯕꯗꯒꯤ ꯑꯗꯨꯒꯨꯝꯕ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯣ ꯀꯥꯏꯗꯒꯤ ꯂꯩꯕꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅೋ ꯑꯩ ꯑꯗꯨꯗꯤ ꯑꯝꯇ ꯅꯝꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯅꯤꯄꯨꯔꯗꯩ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯦꯌꯔꯄꯣꯔꯠ ꯂꯝꯕꯤꯗ ꯂꯩꯕꯅꯦ ꯑꯦꯌꯔꯄꯣꯔꯠ ꯂꯝꯕꯤꯗ ꯂꯩꯕꯅꯦ ꯍꯧꯖꯤꯛꯀꯤ ꯗꯨꯀꯥꯟꯗꯣ ꯚꯤꯗꯤꯑꯣ ꯅꯝꯃꯝꯃꯗꯤ ꯑꯩꯅ ꯃꯐꯝꯗꯨꯒꯤ ꯆꯞ ꯆꯥꯕ ꯗꯤꯇꯦꯜꯁ ꯍꯥꯏꯕ ꯌꯥꯗꯣꯏꯅꯦ ꯑꯗꯣ ꯃꯐꯝꯗꯨ ꯆꯞ ꯆꯥꯅ ꯈꯪꯗ꯭ꯔꯦ ꯗꯨꯀꯥꯟ ꯃꯃꯤꯡꯗꯨꯗꯤ ꯗꯨꯀꯥꯟ ꯃꯃꯤꯡꯗꯣ ꯑꯩ ꯁ꯭ꯋꯥꯏꯗ ꯊꯣꯛꯍꯜꯂꯝꯒꯦ ബ്ꯔꯗꯔꯗꯣ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯗꯔ ꯃꯥꯅ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯉꯦ ꯀꯔꯝꯕ ꯆꯤꯌꯔꯅ ꯅꯨꯡꯉꯥꯏ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯐꯖꯅ ꯒꯥꯏꯗ ꯇꯧꯔꯒ ꯑꯩꯁꯨ ꯂꯩꯔꯛꯑꯦ ꯑꯗꯣ ꯆꯤꯌꯔꯗꯨ ꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ क्वालिटी ꯑꯣꯏꯕ ꯑꯗꯨꯗꯤ ꯑꯩ ꯈꯪꯗꯦꯕ ꯀꯩꯅꯣꯗꯤ ꯑꯍꯣꯡꯕ ꯆꯤꯌꯔꯅꯦꯕꯀꯣ ꯉꯁꯥꯏꯒꯤ ꯑꯇꯥꯡꯕ ꯃꯌꯥꯝ ꯑꯇꯥꯡꯕꯗꯨꯗꯤ ꯑꯩ ꯑꯦꯐꯔꯠ ꯇꯧ ꯉꯝꯗꯕꯒꯤ ꯑꯩꯅ ꯍꯥꯟꯅ ꯁ꯭ꯇꯨꯜꯗ ꯐꯝꯕꯗꯩꯗꯤ ꯁꯤꯅ ꯐꯔꯅꯤꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤ ꯃꯁꯤꯅꯤ ꯍꯣꯜ ꯁ꯭ꯇꯣꯔꯤ ꯉꯁꯥꯏꯒꯤ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤ ꯇꯧꯕꯁꯦ ꯀꯥꯟꯅꯩ ꯅꯠꯇ꯭ꯔꯒ ꯀꯥꯟꯅꯗꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯩ ꯉꯁꯥꯏ ꯁꯨꯃꯥꯏꯅ ꯅꯥꯕ ꯑꯩꯉꯣꯟꯗ ꯅꯥꯔꯤ ꯁꯨꯃꯥꯏꯅ ꯅꯥꯕ ꯃꯤ ꯃꯌꯥꯝ ꯂꯩꯔꯒꯗꯤꯀꯣ ꯌꯦꯡꯊꯣꯛꯇꯕꯤꯗ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤꯗ ꯌꯦꯡꯊꯣꯛꯑꯣ ꯑꯗꯨꯒ ꯆꯦꯟꯖꯇ ꯑꯗꯨꯝ ꯈꯪꯅꯤ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯀꯥꯟꯅꯒꯦꯗꯤ ꯁꯤꯁꯦ ꯅꯨꯃꯤꯠ ꯁꯤꯗ ꯅꯥꯔꯝꯕꯗꯣ ꯄꯨꯔꯥ ꯅꯨꯃꯤꯠ 2ꯒꯨꯝꯕꯗ ꯑꯗꯨꯝ ꯐꯈ꯭ꯔꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯅꯪꯒꯟꯒꯤꯁꯤꯁꯨ ꯌꯥꯝ ꯔꯤꯂꯤꯐ ꯐꯪꯉꯦ ꯑꯗꯨꯅ ꯌꯦꯡꯊꯣꯛꯇ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯁꯣꯏꯗꯅ ꯌꯦꯡꯊꯣꯛꯄꯤꯌꯣ ꯍꯥꯏꯗꯤ ꯆꯠꯂꯨꯈꯤꯒꯦ ꯑꯇꯩ ꯃꯐꯝꯗ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯕ ꯑꯣꯏꯗꯤꯀꯣ ꯄꯥꯔꯀꯤꯡ ꯐꯤ ꯑꯗꯨꯝ ꯂꯧꯔꯗꯝꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯅꯥꯀꯟꯗ ꯒꯥꯔꯤ ꯈꯥꯝꯕ ꯃꯌꯥꯝꯁꯦ ꯄꯥꯔꯀꯤꯡ ꯐꯤ ꯑꯝꯇ ꯂꯧꯗꯦ ꯀꯩꯒꯤ ꯂꯧꯗꯣꯏꯅꯣ ꯃꯣꯏꯅ ꯑꯗꯨꯗꯤ ꯑꯩ ꯈꯪꯗꯦꯕ ꯄꯥꯔꯀꯤꯡ ꯐꯤ ꯂꯧꯗꯦ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯅꯨꯃꯤꯠ 6ꯅꯤ ꯂꯥꯛꯏꯁꯦ ꯄꯥꯔꯀꯤꯡ ꯐꯤ ꯑꯃꯠꯇ ꯂꯧꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯅ ꯍꯧꯖꯤꯛ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤ ꯇꯧꯕ ꯆꯠꯂꯨꯕꯗꯣ ꯑꯗꯨꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯁꯤꯖꯗ ꯑꯩꯅ ꯍꯧꯖꯤꯛ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯁꯦꯀꯣ ꯑꯍꯥꯟꯕꯒꯤ ꯉꯁꯥꯏꯒꯤ ꯇꯤꯀꯦꯠ ꯀꯛꯄꯒꯤ ꯉꯥꯏꯕꯗꯣ ꯑꯗꯨꯃꯗꯤ ꯈꯤꯇꯪ ꯀꯨꯏꯅ ꯉꯥꯏ ꯀꯩꯅꯣꯗꯤ ꯄꯦꯁꯦꯟꯗꯣ ꯃꯈꯟ ꯃꯌꯥꯝꯒꯤ OPDꯒꯤ ꯄꯦꯁꯦꯟ ꯃꯌꯥꯝ ꯄꯨꯂꯞꯀꯤ ꯇꯣꯀꯟꯅꯦꯕꯀꯣ ꯑꯩꯅ ꯈꯟꯕꯗ ꯑꯗꯨꯃꯥꯏꯅ ꯄꯤꯕ ꯃꯥꯜꯂꯦ ABCD ꯈꯥꯏꯗꯣꯛꯑꯒ ꯑꯗꯨꯒ ꯑꯩꯒꯤ ꯇर्नꯗꯣ ꯉꯟꯅ ꯂꯥꯛꯑꯒꯗꯤ ꯀꯩꯝꯇ ꯁꯤꯗ ꯑꯗꯨꯁꯨ ꯋꯥꯔꯔꯣꯏꯀꯣ ꯑꯩꯅ ꯈꯔ ꯉꯟꯅ ꯂꯥꯛꯍꯧꯗꯕꯅꯤꯅ ꯑꯗꯨ ꯅꯨꯃꯤꯠꯇꯨꯃ ꯈꯤꯇꯪ ꯉꯥꯏꯕ ꯋꯥꯈꯤ ꯑꯗꯨꯒ ꯍꯣꯜ ꯉꯁꯥꯏꯒꯤ 6 daysꯀꯤ ꯑꯩꯒꯤ ꯀꯣꯔꯁ ꯃꯣꯏꯅ ꯍꯧꯖꯤꯛ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕ ꯊꯦꯔꯥꯄꯤ ꯇꯧꯕꯁꯤꯗꯀꯣ ꯀꯩꯅꯣ ꯇꯧꯋꯦ 2,400 ꯀꯨꯝꯕ ꯑꯗꯨꯃꯥꯏꯅ ꯆꯪꯕ꯭ꯔꯥ 500 ꯀꯨꯝꯕ ꯆꯪꯕ꯭ꯔꯥ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ 300 per day 380-90 ꯑꯗꯨꯃꯥꯏꯅ ꯅꯠꯇ꯭ꯔꯒ 400 per day 400 ꯀꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯆꯥꯡꯗ ꯃꯥꯜꯂꯦ ꯀꯩꯅꯣ ꯂꯧꯔꯤꯁꯦ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯄꯩꯁꯥꯁꯦ ꯑꯗꯨꯅ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕ ꯉꯁꯥꯏꯒꯤ ꯇ꯭ꯔꯤꯠꯃꯦꯟꯗꯣ ꯑꯣꯜꯃꯣꯁ 30 ꯗꯩꯅ 40 ꯃꯤꯅꯤꯠ ꯐꯥꯎꯒꯤ ꯇ꯭ꯔꯤꯠꯃꯦꯟꯅꯦꯕ ꯅꯣꯡꯃꯗ ꯄꯤꯔꯤꯁꯦ ꯑꯗꯨꯅ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯁꯔꯚꯤꯁꯇꯨꯒ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯊꯤꯅ ꯃꯣꯏ ꯄ꯭ꯔꯥꯏꯁꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯔꯤꯖꯅꯦꯕꯜ ꯑꯣꯏꯕ꯭ꯔꯥꯅ ꯈꯜꯂꯦ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤꯒꯤ ꯇꯧꯕ ꯑꯩꯅ ꯆꯠꯂꯤꯁꯦ ꯑꯩ ꯔꯤꯝꯁꯀꯤꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯍꯧꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯅ ꯆꯠꯄ ꯅꯨꯃꯤꯠꯇꯣ ꯌꯥꯝꯅ ꯃꯤꯗꯣ ꯌꯥꯝ ꯆꯤꯜꯂꯝꯕꯗꯩꯀꯣ ꯑꯩꯗꯤ ꯅꯥꯕꯗꯨꯅ ꯍꯦꯟꯅ ꯇ꯭ꯔꯤꯠꯃꯦꯟ ꯑꯣꯏꯅ ꯇꯧꯔꯒꯦꯅ ꯇꯧꯈ꯭ꯔꯕꯅꯤꯅ ꯑꯩ ꯁꯤꯖꯗ ꯑꯣꯏꯅ ꯇꯧꯈ꯭ꯔꯦꯕ ꯔꯤꯝꯁꯀꯤꯗꯤ ꯑꯗꯨꯒꯤ ꯉꯁꯥꯏꯒꯤ ꯐꯦꯁꯤꯂꯤꯇꯤ ꯀꯩꯀꯩ ꯂꯩ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯕꯗꯨꯃ ꯑꯩ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯍꯧꯗ꯭ꯔꯦ ꯑꯗꯨꯃ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯁꯤꯖꯒꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯅꯤꯄꯨꯔꯁꯦ ꯐꯖꯗ꯭ꯔꯣ ꯑꯩ ꯌꯨꯝꯗꯒꯤ ꯌꯥꯝ ꯂꯥꯞꯅꯕꯨ ꯆꯠꯄ ꯅꯠꯇꯦꯕ ꯂꯥꯡꯒꯣꯜꯗꯅꯦꯕ ꯃꯇꯦꯛ ꯈꯤꯇꯪ ꯊꯣꯛꯂꯛꯄꯁꯤꯗ ꯑꯗꯨꯝ ꯐꯖꯕ ꯉꯥꯛꯇꯅꯦ ꯍꯥꯏꯕ
ꯑꯁꯪ ꯑꯃꯥꯟ ꯑꯗꯩꯗꯤ ꯋꯦꯗꯔꯁꯦ ꯑꯗꯨꯝ ꯐꯖꯔ ꯂꯩꯌꯦ ꯃꯅꯤꯄꯨꯔꯒꯤ ꯋꯦꯗꯔ ꯑꯗꯨꯝ ꯄ꯭ꯂꯤꯖꯦꯟ ꯑꯣꯏꯔ ꯂꯩꯕꯗꯣ ꯅꯣꯡ ꯆꯨꯔꯁꯨ ꯍꯦꯛꯇ ꯐ꯭ꯂꯠ ꯊꯣꯛꯇꯅ ꯀꯥ ꯍꯦꯟꯅ ꯑꯗꯨꯝꯕ ꯄꯥꯛꯅ ꯑꯣꯏꯒꯟꯗꯦꯕꯀꯣ ꯃꯔꯛ ꯃꯔꯛꯇꯗꯤ ꯌꯥꯎꯋꯦ ꯑꯗꯨꯑꯣꯏꯁꯨ ꯌꯥꯝ ꯄꯣꯁ ꯇꯥꯏ ꯍꯥꯏꯕ ꯌꯦꯡꯉꯣꯅꯦ ꯑꯥꯗ ꯅꯣꯡ ꯆꯨꯕꯒꯤ ꯄꯨꯡꯃꯝ ꯃꯝꯃꯒ ꯁ꯭ꯋꯥꯏꯗꯅ ꯅꯣꯡ ꯊꯤꯂꯤ ꯊꯤꯂꯤ ꯈꯤꯜꯉꯒ ꯄꯣꯁ ꯌꯥꯝ ꯇꯥꯗ꯭ꯔꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐꯖꯕ ꯃꯐꯝꯁꯤꯡꯁꯤꯗ ꯆꯠꯂꯒꯀꯣ ꯑꯆꯥꯄꯣꯠ ꯆꯥꯁꯤꯜꯂꯒ ꯄꯥꯔꯇꯤ ꯇꯧꯁꯜꯂꯒ ꯃꯣꯠꯍꯟꯕꯁꯦ ꯁꯤꯗꯪ ꯇꯣꯛꯑꯗꯤꯀꯣ ꯃꯅꯤꯄꯨꯔꯁꯤ ꯌꯥꯝ ꯐꯖꯕ ꯃꯐꯝ ꯑꯣꯏꯒꯗꯕꯅꯤ ꯃꯁꯤꯗꯪ ꯇꯣꯛꯑꯒꯗꯤꯀꯣ ꯃꯅꯤꯄꯨꯔꯁꯦ ꯇꯨꯔꯤꯖꯝꯗ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯂꯝ ꯑꯣꯏꯕꯁꯨ ꯌꯥꯏ ꯗꯧꯗꯧꯗ ꯍꯧꯖꯤꯜꯂꯤꯕ ꯁꯥꯟꯅꯕ ꯂꯣꯠꯂꯣ ꯂꯣꯠꯂꯣ ꯗꯧꯗꯧꯗ ꯑꯃꯨꯛ ꯂꯣꯠꯂꯣ ꯐꯥꯔꯒꯦ ꯇꯧꯅꯕ ꯂꯣꯟꯖꯟꯈ꯭ꯔꯦ ꯀꯞꯄꯒꯦ ꯌꯥ ꯃꯩ ꯃꯨꯊꯠꯂꯗꯤ ꯃꯥ ꯇꯜꯂꯅꯤ ꯀꯃꯥꯏ ꯇꯧꯗꯦꯕ ꯃꯩ ꯊꯥꯜꯂꯣꯌꯣ ꯃꯩ ꯊꯥꯜꯂꯣ ꯍꯥꯏꯌꯣ 저 너는 파랗게 떠오지 चलो लो थाले मैं गाले लो अब उठा लगे नहीं चला चला देखियो तो सनी को कई मोंग न दुबो या मालूम जंगरे बाय बाय इसे अच्छा रही जो मखादा नती मथकता नहीं कागिदो मखा तो मथकता अदोम नहीं नती मथकते को लाओ ये दो ना मथकता सीधा सी मथकता हाँ मखादने खल्लेने ओ मथकतरो मथकता कुम्मजे रो काय ला कुम्मज ला Dong kita wiko tamna kumuko bye bye tu yare amtang to diare famali to kre ji o papa da bye bye to papa cha lage bye bye to